ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯅꯨꯄꯥ꯫ ꯂꯧꯕꯤꯔꯁꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯖꯒꯦ ꯈꯟꯖꯔꯤ꯫ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯑꯔ ꯑꯃꯁꯨꯡ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯕꯤꯗꯨꯅ ꯒꯨꯒꯜ ꯄꯦꯒꯤ ꯈꯨꯠꯊꯥꯡꯗ ꯗꯣꯅꯦꯠ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯃꯥꯅ ꯂꯪꯈꯥꯏ ꯁꯥꯕꯗꯣ ꯐꯅ ꯀꯨꯏꯅ ꯆꯪꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯁꯨꯏ, ꯅꯨꯃꯤꯗꯥꯡꯗꯅ ꯂꯪꯈꯥꯏ ꯁꯥꯏ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯍꯧꯁꯥꯒꯨꯝ ꯄꯨꯜꯂꯔꯦ꯫ ꯏꯃꯥ ꯋꯥꯔꯤ ꯍꯧꯔꯣ꯫ ꯏꯃꯥꯅ ꯍꯣꯏꯅꯦ, ꯑꯩ ꯏꯊꯟꯇ ꯐꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯈꯣꯏꯗ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯊꯕꯛ ꯁꯨꯕꯁꯤ ꯁꯤꯟ ꯄꯥꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯦ ꯋꯥꯔꯤ ꯍꯧꯔꯒꯦ꯫ ꯉꯁꯤꯗꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯒꯦꯀꯣ꯫ ꯂꯪꯈꯥꯏ ꯁꯥꯕꯒꯤ ꯇꯧ ꯑꯣꯠꯄꯗ ꯂꯪꯗꯨꯝꯒꯤ ꯂꯪ ꯌꯦꯠꯄꯗꯣ ꯎꯏ, ꯑꯩꯈꯣꯏꯁꯨ ꯅꯣꯛꯏ꯫ ꯂꯪꯗꯨꯝꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯕꯗꯣ ꯌꯦꯡꯂꯒ ꯋꯥꯔꯤ ꯍꯧꯔꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤ꯫ ꯑꯆꯧꯕ ꯎ ꯂꯦꯞꯀꯪ ꯑꯃ ꯌꯥꯜꯂꯤ꯫ ꯎ ꯑꯗꯨ ꯇꯨꯔꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯤꯡꯖꯪꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯀꯣꯝ ꯑꯃꯗ ꯇꯥꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯪꯉꯤ, ꯏꯃꯥ, ꯆꯤꯡꯗꯁꯨ ꯀꯣꯝ ꯂꯩꯕ꯭ꯔꯅꯦ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯡꯗꯕ ꯊꯦꯟ ꯁꯥꯕ ꯆꯤꯡꯗ ꯀꯣꯝ ꯂꯩꯕ ꯌꯥꯎꯏ꯫ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝꯒꯤ ꯑꯉꯛꯄꯅꯤ꯫ ꯅꯨꯄꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯣꯝ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯈꯜꯂꯤ, ꯑꯩꯕꯨ ꯀꯨꯝꯂꯒ ꯊꯤꯁꯤꯔꯥ, ꯀꯔꯤꯒꯨꯝꯕ ꯃꯅꯨꯡꯗ ꯂꯤꯟ ꯂꯩꯔꯝꯂꯕꯗꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯀꯣꯝ ꯃꯅꯨꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯣꯡ ꯂꯥꯎꯅ ꯐꯥꯎꯗꯣꯛꯂꯛꯏ꯫ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ, ꯀꯔꯤ ꯇꯧꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯗꯤ? ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯡꯖꯪ ꯀꯣꯝ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯈ꯭ꯔꯦ, ꯀꯔꯝꯅ ꯈꯨꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯩ ꯅꯪꯒꯤ ꯁꯤꯡꯖꯪꯗꯣ ꯊꯤꯕꯤꯔꯛꯀꯦ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯂꯝꯈꯣ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡꯗ ꯑꯃꯨꯛ ꯂꯨꯞꯊꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯉꯛꯇꯨꯅ ꯂꯩꯔꯦ꯫ ꯎꯃꯪ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯕ ꯇꯥꯏ, ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯗꯣ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯦ ꯅꯪꯒꯤ ꯁꯤꯡꯖꯪ ꯂꯧꯔꯣ ꯂꯥꯎ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯃꯪ ꯂꯥꯏꯔꯦꯝꯕꯤ, ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯤꯡꯖꯪ ꯅꯠꯇꯦ, ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ, ꯑꯩꯒꯤꯗꯤ ꯏꯆꯝ ꯆꯝꯕ ꯁꯤꯡꯖꯪꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ ꯐꯔꯦ ꯑꯗꯨꯗꯤ, ꯑꯩ ꯅꯪꯒꯤ ꯁꯤꯡꯖꯪ ꯂꯧꯔꯨꯒꯦ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯈꯣ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡꯗ ꯑꯃꯨꯛ ꯂꯨꯞꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯝꯕ ꯁꯤꯡꯖꯪꯗꯨꯅꯦ, ꯂꯨꯄꯥꯒꯤ ꯐꯖꯔꯕ ꯁꯤꯡꯖꯪ ꯑꯗꯨꯅꯦ, ꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ, ꯍꯦ ꯂꯥꯏꯔꯦꯝꯕꯤ, ꯑꯆꯝꯕ ꯁꯤꯡꯖꯪꯗꯨ ꯑꯩꯒꯤꯅꯤ ꯍꯥꯏꯔꯕꯗ ꯁꯤꯡꯖꯪꯗꯨ ꯃꯅꯥꯛꯇ ꯇꯥꯔꯦ꯫ ꯁꯤꯡꯖꯪꯗꯨ ꯄꯥꯏꯈꯠꯂꯒ ꯅꯨꯄꯥꯗꯨꯅ ꯑꯩ ꯆꯠꯆꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯉꯥꯏꯈꯣ, ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯈꯣ꯫ ꯅꯨꯄꯥꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤꯗꯨꯅ, ꯅꯪ ꯅꯕꯨꯛꯆꯦꯟ ꯁꯦꯡꯕ ꯅꯨꯄꯥꯅꯤ, ꯁꯦ ꯁꯅꯥ ꯂꯨꯄꯥ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯃꯅꯥꯛꯇ ꯂꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯑꯆꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯑꯆꯝꯕ ꯄꯨꯛꯆꯦꯟ ꯁꯦꯡꯕ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯈꯧꯖꯥꯎꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯃꯕꯨꯛꯆꯦꯟ ꯁꯦꯡꯗꯕ, ꯃꯤꯒꯤ ꯃꯄꯣꯠ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪꯗꯤ ꯌꯥꯝꯅ ꯊꯨꯅ ꯅꯨꯡꯉꯥꯏꯔꯛꯏꯅ, ꯀꯔꯤ ꯊꯕꯛ ꯁꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯦ꯫
ꯄꯟꯊꯕ ꯌꯥꯎꯗꯅ ꯅꯨꯄꯥꯗꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯡꯗ ꯆꯠꯈ꯭ꯔꯦ꯫ ꯎ ꯌꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯥꯟꯅꯒꯨꯝ ꯎ ꯇꯨꯞꯀꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯛꯂꯕꯗ ꯁꯤꯡꯖꯪꯗꯨ ꯈꯨꯠꯇꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯋꯥꯕ ꯁꯛꯂꯣꯟ ꯂꯥꯡꯗꯨꯅ ꯀꯣꯝ ꯃꯄꯥꯟꯗ ꯐꯝꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯁꯠ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯌꯥꯏ ꯎꯡꯅꯅ ꯐꯝꯂꯤꯕꯗꯤ?" ꯅꯨꯄꯥꯗꯨꯅ, "ꯍꯦ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤ ꯁꯤꯡꯖꯪ ꯀꯣꯝ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯈ꯭ꯔꯦ." ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯂꯝꯈꯣ." ꯂꯥꯏꯔꯦꯝꯕꯤꯗꯨ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯁꯅꯥꯒꯤ ꯁꯤꯡꯖꯪꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯄꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯡꯖꯪꯗꯣ ꯑꯩꯒꯤꯅꯤ, ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ." ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯅꯁꯥꯒꯤ ꯄꯣꯠ ꯐꯥꯎꯕ ꯅꯁꯥꯅ ꯃꯁꯛ ꯈꯪꯖꯗꯕ, ꯅꯪꯒꯨꯝꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯁꯦ ꯑꯆꯨꯝꯕꯒꯤ ꯂꯥꯏꯅꯤ꯫ ꯅꯪꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯗꯗꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯍꯦꯛ ꯍꯦꯛ ꯄꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯅꯌꯨꯝ ꯅꯀꯩ ꯂꯩꯇꯕ ꯎꯃꯪ ꯋꯥꯃꯪꯗ ꯌꯥꯔꯦꯛꯄ ꯑꯣꯏꯔꯣ." ꯑꯁꯨꯝꯅ ꯃꯤꯆꯩ ꯄꯤꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥꯗꯣ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯃꯀꯩ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯉꯥꯡꯁꯥ, ꯃꯤꯑꯣꯏꯕꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯅꯨꯄꯥꯗꯣ ꯑꯋꯥꯕ ꯇꯥꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯍꯦꯟꯕ ꯃꯔꯝ ꯆꯥꯗꯕ ꯄꯣꯠꯈꯛ ꯄꯥꯝꯂꯨꯒꯅꯨꯀꯣ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫